Nscn-Im ga ZUF ka amuka su Khut Thoknakhre Khut Thoknaba aduda asopan khara yaunakre tungda khunjanupi mayam thoklaklaga nomai kapnaba khamdokre makhadana kapnaranu hainasu laukhre Apunbagi saktamda singnariba terrorist group sing chairak phanganduna Manipur gi laimaidagi muthatkadabani haina amukona phongdokre Thadau lutsingba nekam jam hau mihat amukon akan mamongda yaningdaba phongdokpaga loinana apunbagi saktamda singnariba terrorist group sing logi oiba serak phanganduna Manipur gi laimaidagi muthatkadabani haina amukona phongdoragli amukona thadorokpa serol aman hai ngarang ayupung mapan taba matamda All Manipur United Club Organization amukogi office ta Manipur gi apunba saktam saganaba amadi tangdulai taba purangnaba honabada asoba thogdang lauramba Thadau Literature Society Assam's chairman oina thau puramba Nekam Jamhaubu Manipur gi apunbagi saktam thugaiba pamba UKDA amadi TRA gi militant singnaba singna hauki bagas kontrada mihathina hatlambabu yamna kanna yaningnaba phongdokpaga loinana leikhidaba Thadau gi lusingba asibu ikai khumnaba utpoina minute ani tumina leptuna awaba phongdokpaga loinana leikhidaba gi thawaina lairam lenda ingna singna leirunaba taibang mapugi mafamdasu thawni jaki mifamaduda amukogi thawni singna Mahakumba luchingba ama mangkhibase Manipur da hingminariba tongan-tongan ba phurup singi marakta apunbagi ihau sagatpada thinda halagani haina phongdoki lamdam segi apunbagi saktamda singnaba asoba thodang lauriba terrorist group singbu logi oiba matik chaba chairak phangangadabani amadi terrorist group sing Manipur gi laimaidagi muthanaba amukona demand tawragli highway semliba singna lamdam sida khosemgi saktangba thokhangadawre haina union na phongdokre National Highway 37 Imphal Jirbam Lambi Sembagi Thabak Pairiba NHIDCL na subcontractor oiriba Ganpati ga manaraga Manipur da khusengi saktangba thokhangadawre haina All Manipur Road Transport Drivers and Motor Workers Union gi maikidagi penaba phongdorakpaga loinana highway sembagi thabak asida Manipur Governor amadi Chief Secretary na akanba miteng changbinaba union asina puning chingsilagdi amaromda Manipur gi lifeline ama oiriba National Highway 37 Imphal Jirbam Lambi yadabadagi nongmada changdaba yadaba amadi tongan-tongan bopotlam puba truck sama hena panduna lairi hairi ngarang MG Avenue da laiba union asigi office da pangthoktiba Paumislinga unaba amada union asigi general secretary Maimom Anil Nahai National Highway 37 Imphal Jirbam Lambi gi saruk ayamba kahena phibam sokpana lambi asida chatok sachin tawbada chawna khudong chadaba mayoknare loinana lambi phattabana maram oiraga LPG bullet tanker sing driver ama lokhada tasinbadagi laikidaba yaure highway lambi asigi khwaidagi hena phibam chadana laiba se Imphal dagi chatkiba Kambirol CRPF camp tagi hauraga Barak Thongphawbagi kilometer mangarong gi saruk asini hariba lambi gi saruk asi ka hena phattabana pochai puba gari chama hena haujik lanba ngamdana lambi asida panduna lairi NHIDCL gi makhada highway lambi sembagi thabak asi subcontractor oiriba Ganpati kauba company amada pibani lambi sembagi thabak asi company asina thawa sadana laithoktuna lambi asi sembagi thabak kumang saksindri Nung dalal thong asisu company asina haukiba August 18 amasung kontrada semgani haina mari leinaba Tamenglonggi DC da aiba sirol pisin khrabaso ngasi fawba semdri lambi sembagi thabak asi khongchang amadi oinamda lairiba driver union gi mihusingna company gi miyosingda hairabasu thausadre Pibam asida NHIDCL na subcontractor Ganpati ga manaraga lambi asida makalamatagi gari chathandana thamlaga lambi asida khusengi saktangba thokanaba silabra haibagi singnaba phawale haina penaba phongdoki Sudan da singning khairakpagi thogdokda mioi lising ama hena sikre Sudan gi nongchup thangba Darfur region da thokiba singning khairakpagi thogdok amada pikliba angang kaya marum yauna mioi lising ama hena sikre Sudan Liberation Movement SLM kauba rebel group amana kudum chanduna lairiba mafam aduda numit kayani chumna akan mamongda nong churakraba matungda singning khairakpagi thogdok adu thokibani thogdok aduna maram oiraga Darfur region gi khungang kaya marum amangata thoki SLM na United Nations amasung atay atopa malem gi thakta lairiba organization singda mateng pangbinaba appeal tawkre hawjiksu Darfur region gi khungang kharada miyoi kaya marum laikhom lainang na khumdinduna lairiba maramna mi kanba amasung mateng pangbagi thabakta mateng pangbiyo haina SLM na appeal tawkibani SLM na matam kaya gi mamangdagi Darfur kudum janduna lairakibani
Sana yunaiduna ahing nongyayda jora sanaramba nupa mari nupi mapan Kansinlkle apunba nupi lumna faraga pulis sa Kansinlkle. Ngarang September amagi ahing nongyayda Imphal East District ki Porombat Police Station ngi manungsiya na news dekon na layba Srimati Bimola Gurumayum sahi hompumanga mapuroyba laikhidraba Arun Kumari gi yumgi taruk suba mathol gi kada sana yunaiduna jora sanaduna layramba nupa mari nupi mapan Kurai Kansinlkle apunba nupi lup ki President Kaisam Ongbi Loidang Devi na lusingba team amana faraga Porombat Police Station da sinakre hairi Kurai Kansinlkle nupi lup asigi President Kaisam Ongbi Loidang Devi na kudek pituna Porombat Police Station gi officer in charge da pisin kiba sirol aduda balibadi news ekon area da jora sanabagi thabak chathari haibagi pau phangbadagi apunba nupi lup ki kangbu asina chingnaningai oiba building haibadi Srimati Bimola Gurumayumgi yum asida thidin humjinbagi thabak chathabada yum asigi khwaidagi mathak thangba taruk suba matholgi ka amada nupa nupi 16 asi jora sanaduna lairamba tengnaki jora sanaba aduda yawba nupi singi manungda naked dress setpa kharasu yawrangki haidi PM September 16 da Imphal da lakdaba yai Thasigi 16 da Prime Minister Narendra Modi Mizoram amasung Manipur da lakdaba yai haina official oiba paugi source amana haidi pausina makata na haidibana numit asimakta da Prime Minister Narendra Modi Mizoram da nauna saba New Bairabi Sairang Railway sangagani thauram adu loiraba matungda Prime Minister Narendra Modi Aizol dagi Manipur da akhanaba flight da chatlaba yai haina Aizol gi state official singi maiki dagi fongdoragli adumabu Prime Minister office dagi haudik fabagi oina Prime Minister Modi Imphal da chatkani haibagi official oina statement amata thokpa leitri adumabu Prime Minister Imphal gi khongchat kamari leinana Chief Secretary na ngarang akhanana mifam pangthokpa leikre Military Junta Army na current state Revolutionary Party laifam singda airstrike tawbada asokpa asiba yamna yaukre kharana lanjenakre current army na mogi brada singbu safagadaba mafam singda chathankre haidi Kangpokpi District ki Waisong Subdivision gi manung chanba Kotlen amadi Songpijing area gi Singmai singda Kugipur ki mioi singna pakchana popi thabagi thabak chathari haidi Opposition na mamada ikaiba pire haiduna Narendra Modi thamoi sokre Bihar da Congress amasung RJD na sinkhiba thauram amada opposition gi lusingba singna mamada ikaiba pibagi wafang kaya phongdui haibagi damak Prime Minister Narendra Modi thamoi sokre Bihar gi Darbhanga da Congress ki lusingba Rahul Gandhi na vote adhikar yatra da wangang lingeda Congress amasung RJD gi maike dagi Prime Minister Modi gi mamada fajadaba wahai wata sijinaduna kholakoya laurai haibagi matangda Modi na yaningdaba phongdoki mahakna haiki miyoi bukhudimang na mama bo khwaidagi awang bathakta ikai khumnaribani numit kharani gi mamangda opposition gi lusingba singna Bihar da fajadaba wahai wata sijinaduna kholakoya laurakani haiba thajarude nupi entrepreneur kaya puthoknabagi pandamda anoba thorang ama haudopagi thoramda Prime Minister na wafam asi phongdokibani video conference ki khuthangda Prime Minister na Bihar gi nupi lakh kun lomda wangang naduna haiki RJD amasung Congress na fajadaba wahai wata sijinnakhibadu leibak asigi mama oibi mase masal amadi machanupi pumna maktani haina lokhom thui Bihar da leiba mama oibi pumna maknasu Congress amadi RJD gi thawong adu yaningam loi haina mahangna makhata ki Manipur High Court ki Judge masing hengat pinab amadi watuna laiba Judge hapinaba taksankre Manipur High Court ki Section Judge strength manga dagi tareta hengat pinaba amadi haudi watuna laiba Judge ani athubada hapinaba Law and Justice ki Union Minister Arjun Ram Meghwal amadi Chief Justice of India Justice Bhushan Ram Krishna Gabai ga halthainana unaduna taksilamle haina High Court Bar Association of Manipur gi maike dagi phongdokre Mantri Pukri da laiba Manipur High Court Complex da laiba Association asigi conference hall da paumi singa unaba amada High Court Bar Association of Manipur gi President Senior Advocate Naurem Kumar jina hai Judge masing hengat pinaba amadi awatpa judging athubada hapinaba Association asigi President Mahak Masana lusingba Delegate amana Union Minister amadi Chief Justice of India ga haktheinana unaduna hiramasigi matangda aiba chirol besinuna taksilamle Manipur High Court gi Judge Taret fauba lairabadi full-fledged High Court ama oibadana case kaya court matam changna pending leibadagi litigan amadi misam singna thengnariba awabatsu kohanbang ngamgani haina phongdoki